ꯑꯁꯦꯡꯕ ꯑꯔꯣꯠꯄ ꯍꯥꯏꯕ ꯂꯝꯆꯠꯁꯤꯃꯗꯤ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯈꯥꯝꯕ ꯉꯝꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯅꯣꯡꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯍꯟꯈꯤꯅꯤ ꯎꯍꯟꯈꯤꯅꯤ꯫ ꯇꯥꯝꯅꯥꯁꯨ ꯕ꯭ꯔꯦꯛ ꯐꯥꯍꯧꯗꯕ ꯆꯤꯝꯕꯥꯜꯗ ꯋꯥꯈꯜꯅ ꯋꯥꯔꯛꯈꯤ, ꯊꯨꯅ ꯈꯨꯝꯗꯣꯛꯈꯤ ꯑꯁꯨꯝꯅ: "ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦ, ꯅꯪ ꯅꯅꯥꯛ ꯆꯠꯀꯦꯅ ꯈꯪꯉꯕ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ"꯫ ꯐꯤꯔꯦꯞꯄꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯄ꯭ꯔꯄꯞ ꯃꯥꯡꯒꯣꯜ ꯀꯥꯈꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯝꯅꯥꯁꯨ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯏ꯫ ꯉꯥꯟꯕꯤ ꯂꯩꯔꯝꯃꯤ꯫ ꯐꯤꯔꯦꯞꯄ ꯆꯪꯉꯛꯄ ꯎꯕꯗ ꯃꯅꯤꯡꯗ ꯌꯥꯎꯔꯛꯂꯤꯕ ꯇꯥꯝꯅꯥꯗꯨꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯝꯂꯒ: "ꯍꯩꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥ ꯊꯤꯔꯒ ꯏꯕꯨꯡꯉꯣꯅ ꯀꯅꯥ?" "ꯁꯤꯇꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯀꯟꯁꯜꯇꯦꯟꯗꯨꯅꯤ ꯏꯇꯩꯃ"꯫ ꯍꯥꯏꯔꯛꯄꯗ ꯃꯥꯁꯨ ꯈꯤꯇꯪ ꯐꯤꯡꯖꯩ꯫ "ꯑꯣꯍꯣ, ꯗꯣꯛꯇꯔ ꯁꯣꯝꯗ ꯐꯝꯁꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ"꯫ ꯂꯝꯖꯤꯟꯒꯤ ꯐꯝꯐꯝ ꯊꯥꯔꯤꯗꯨꯗ ꯄꯨꯂꯞ ꯐꯝꯃꯤ꯫ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯕ ꯏꯅꯥꯟ ꯅꯥꯟꯕ ꯌꯨꯝꯌꯥꯏꯒꯤ ꯀꯥ ꯑꯆꯧꯕꯗꯨꯗ ꯇꯥꯝꯅꯥꯗꯤ ꯐꯤꯔꯦꯞꯄꯗ ꯐꯥꯏꯒꯟ ꯑꯅꯤꯗꯨꯗ ꯃꯈꯨꯠ ꯆꯨꯕꯥ ꯃꯦꯠꯂꯒ ꯃꯉꯛ ꯈꯤꯇꯪꯁꯨ ꯊꯥꯡꯒꯠꯂꯒ ꯃꯁꯥ ꯏꯀꯣꯟ ꯀꯣꯟꯅ ꯐꯝꯗꯨꯅ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯐꯤꯔꯦꯞꯄꯒ ꯉꯥꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯦꯡꯉꯤ ꯄꯣꯠꯅꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ꯫ ꯉꯥꯟꯕꯤꯅ: "ꯑꯩꯈꯣꯏ ꯁꯔꯁꯨ ꯊꯕꯛ ꯁꯪꯗꯕꯅꯤꯅ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯗꯣꯛꯇꯔ ꯂꯥꯛꯀꯅꯤ, ꯗꯣꯛꯇꯔꯅ ꯐꯅꯕꯁꯤꯡꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯤꯡ ꯂꯣꯏꯅ ꯇꯧꯍꯜꯂꯣꯅ ꯑꯩꯈꯣꯏꯅꯒ ꯀꯔꯤꯃꯠꯇ ꯌꯦꯠꯂꯨꯅꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯩ ꯍꯥꯟꯅ ꯗꯦꯜꯂꯤꯒꯤ ꯑꯥꯁ꯭ꯔꯝ ꯑꯃꯗ ꯃꯥꯗꯔ ꯑꯣꯏꯅ ꯆꯍꯤ ꯐꯅ ꯁꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯊꯕꯛ ꯁꯨꯝ ꯊꯤꯕꯗ ꯁꯔ ꯀꯤꯁꯣꯔ ꯊꯦꯡꯅꯕꯗꯩ ꯃꯍꯥꯛꯅ ꯃꯆꯥ ꯁꯦꯟꯅꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯏꯃꯨꯡꯁꯤꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯗꯦꯅ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ, ꯀꯣꯏꯕꯁꯨ ꯇꯧꯕꯤꯒꯅꯨ, ꯁꯔ ꯀꯤꯁꯣꯔꯅ ꯌꯥꯝ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤ ꯑꯩꯉꯣꯟꯗ"꯫ ꯉꯥꯟꯕꯤꯅ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯄ꯭ꯔꯄꯞ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄꯗꯣ ꯐꯤꯔꯦꯞꯄ ꯈꯤꯇꯪꯗꯤ ꯈꯪꯉꯤ꯫ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯄꯦꯁꯦꯟ ꯑꯃ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯆꯨꯝꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯦꯟꯅꯔꯛꯂꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯕꯅꯤ꯫ ꯑꯩ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯨꯔꯦ, ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯐꯤꯔꯦꯞꯄꯅ ꯈꯤꯇꯪ ꯇꯟꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯏ꯫ ꯄꯦꯁꯦꯟꯁꯤꯒꯤ ꯗꯥꯏꯔꯦꯛ ꯐꯦꯃꯤꯂꯤꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯈꯤ꯫ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯅꯤꯡꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯨꯒꯤ ꯃꯤ ꯑꯃꯒ ꯁꯥꯟꯅꯕꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯆꯩꯔꯛꯇꯨꯗ ꯉꯥꯟꯕꯤꯗ ꯀꯣꯜ ꯂꯥꯛꯈꯤ꯫ ꯀꯤꯁꯣꯔꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯟꯕꯤꯅ ꯄꯥꯏꯈꯠꯂꯒ: "ꯍꯜꯂꯣ ꯁꯥꯔ, ꯗꯣꯛꯇꯔ ꯌꯧꯔꯛꯑꯦ"꯫ ꯀꯤꯁꯣꯔꯅ: "ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯑꯗꯨ ꯍꯪꯒꯦꯅ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯖꯤꯜꯂꯛꯑꯒꯦ꯫ ꯗꯣꯛꯇꯔꯅ ꯍꯟꯗ꯭ꯔꯤꯀꯥꯟꯗꯨꯗꯀꯣ ꯐꯖꯅ ꯌꯦꯡꯉꯒ ꯂꯩꯃꯤꯟꯅꯔꯣ, ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯀꯣ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ: "ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯉꯁꯤꯒꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯗꯣꯛꯇꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯩ ꯆꯥꯕ ꯌꯥꯕ ꯑꯃ ꯁꯦꯝꯖꯔꯛꯀꯦ꯫ ꯁꯔꯅ ꯍꯥꯏꯔꯝꯕꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯏ ꯍꯥꯏ"꯫ ꯐꯤꯔꯦꯞꯄꯅ: "ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ, ꯌꯨꯝꯗꯩ ꯆꯥꯔꯛꯑꯒ ꯂꯥꯛꯑꯕꯅꯤ, ꯃꯥꯒꯤ ꯍꯥꯟꯅ ꯄꯤꯖꯕꯤꯔꯣ ꯏꯇꯩꯃ"꯫ ꯇꯥꯝꯅꯥꯒꯤ ꯅꯤꯡꯉꯥꯏ ꯍꯧꯔꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯂꯥꯛꯑꯒ ꯍꯦꯟꯖꯤꯜꯂꯤ: "ꯅꯪ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ"꯫ ꯈꯨꯝꯃꯨꯗꯦ ꯐꯤꯔꯦꯞꯄ꯫ ꯉꯥꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯒ: "ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯆꯠꯄꯁꯨ ꯉꯝꯃꯛꯑꯣꯏꯗꯣꯏꯅꯤ"꯫ "ꯑꯩꯗꯤ ꯃꯥꯒ ꯆꯥꯅꯤ"꯫ "ꯑꯩꯗꯤ ꯆꯥꯔꯛꯑꯦ, ꯑꯃꯨꯛꯀ ꯆꯥꯁꯦ"꯫ "ꯍꯦꯟꯖꯤꯟꯅ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ"꯫ "ꯑꯣꯊꯣꯛꯑꯁꯨ ꯌꯥꯕꯅꯤ"꯫ "ꯑꯣꯊꯣꯛꯑꯁꯨ ꯌꯥꯕꯅꯤ, ꯆꯥꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯈꯨꯗꯣꯝꯕꯤꯅ ꯈꯅꯥꯎꯗ ꯀꯟꯅ ꯊꯤꯡꯖꯤꯜꯂꯒ ꯑꯣꯊꯣꯛꯍꯟꯕ ꯌꯥꯕꯅꯤ꯫ ꯁꯦꯂꯨꯡꯕ ꯒꯙꯥꯁꯤꯗꯤ, ꯅꯪꯅ ꯍꯦꯛ ꯆꯥꯗꯕꯗꯀꯣ ꯑꯩꯗꯤ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯔ ꯁꯤꯔꯅꯤ"꯫ "ꯀꯪꯂꯩꯄꯥꯛꯇ ꯁꯃꯨꯗ꯭ꯔ ꯂꯩꯇꯦ ꯃꯖꯥꯏꯕꯦꯝꯃ"꯫ "ꯂꯩ"꯫ "ꯀꯥꯏꯗ"? "ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯦ ꯁꯃꯨꯗ꯭ꯔꯅꯤ, ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗꯣ"꯫ "ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒꯤꯗꯣ"꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯑꯣꯟꯈꯠꯂ ꯈꯥꯡꯉꯤ꯫ "ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤꯅꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯅ ꯍꯥꯏꯗꯣ, ꯒꯙꯥꯁꯤꯗꯤ, ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯑꯁꯤꯐꯥꯎ ꯈꯪꯗꯦ꯫ ꯂꯥꯌꯦꯡꯗ ꯌꯥꯔꯣꯏꯅ, ꯑꯉꯥꯎꯕ ꯑꯃ ꯃꯀꯣꯛ ꯆꯥꯛꯑꯦ"꯫ ꯍꯧꯒꯠꯂꯛꯂꯦ꯫ ꯇꯜꯂ ꯃꯥꯜꯂꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ꯫ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯐꯤꯔꯦꯞꯄ ꯆꯤꯌꯔ ꯑꯃꯗ ꯐꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯑꯣꯄꯣꯖꯤꯠꯇ ꯐꯝꯃꯛꯏ꯫ ꯉꯥꯟꯕꯤꯅ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜꯗꯨꯗ ꯅꯥꯟꯅ ꯊꯝꯃꯛꯏ꯫ ꯑꯌꯥꯝꯕꯅ ꯐ꯭ꯔꯨꯠꯁꯀꯤ ꯁꯔꯨꯛ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅ꯭ꯌꯨꯇ꯭ꯔꯦꯟ, ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯅꯤ꯫ ꯎꯕꯗ ꯈꯤꯇꯪ ꯍꯔꯥꯎꯏ ꯅꯨꯄꯥꯁꯦ, ꯑꯅꯥꯕꯤꯁꯤꯒꯤ ꯅꯤꯡꯊꯤꯅ ꯍꯣꯠꯅꯕꯤꯔꯦ ꯈꯜꯂꯨꯕꯗ꯫ ꯖꯣꯏꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗ꯭ꯔꯗꯤ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯥꯖꯗꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯊꯥꯏꯅ ꯇꯤꯟꯅꯈꯤꯕ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ: "ꯑꯦ ꯏꯇꯥꯎꯕꯤ,
Joyce harauna changsilaga handshake tongdaba makhut ani tingthoklaga itaw kamaina no toromisibo makhut soknaraga lepna wari sanai itaw aigi isa nupido huina siktana hidaka phanmala ambani Joyna kana gi huino ne itaw hegi loibu huina ro nate yumthangnabagi huina ni oh ise itaw gi isa nupido kari hotnarige laisabi mapung pharamani do amasu mamau pambagi haunabi hanglibani sinphamda makhoidaro drabasu machagi kitang chanabasu hek pamba aduna hangbani clinic macha amada pure itawgi su clinic hangabo hangdre itaw di aigi maramda paw kaisu taram maroido ai seda sa amagi mathangda ama manam tasalaktana matam khara lotphok lotlurabani Joy thazada ngakna kaino ne harisbo aidi amata ta hawdredana manungda phamlaga wari saru se haibabu yai angangdo ayamta hankro haigige masu thabak chatoribani magi clinic ta adum ka pasu yabani hidakse aduda question batan bai anak pasida hekta lakminaraba hainari machadu suhida ka paloibagi lapna thorakpada ubada ningthem zauna ai halamom ta hairam gi ko ita haiduna changsin kibazu Joy lepaga yinglammi matom ta khanjai masaksu fazai nei yingba adum nungai mithalli ingtappi chinglemi ichagadi chanarani se machanu pidu su Joy da haipet su koramaga chatluki gi hairam luga chatkhimaga makhoi ani su Joy gi cabin da changminaraklaga phamammi phone tawduna cha su semakna bhaikre ningthem zauna magi wani tapna lirei itaw isa microfinance da sel crore puthadana BP pokhaiduna siram dawrabani aina mai thamanbagi ai hinglagat laibani ichanu pisi su luhongbada ngaibagi ga oire sel nanginge amukki hena nangba haido oirudana outside the fana kuina lairurabani haujikti ichanu pisi na tawdana tapna sel singkat pahore lak yang kai humpu mukta ngaire Joy di machanu pi da hop ka kitang charure mau erambadu da kharadi bit hanki iya nupa imhak nupa phaba haibasi yade ne ko ha ningthem zaw mai khudakta maksanki kadai de ai se laibok phaba mi na te dai da khainare luhongba ga dum iya gi maral naga singba na te ko ai gi imung gi phibam se ubada moida social nala ani na pakhalabra khangre icha se inthi nungai do bidadana hala abani ai gi laibok se onthok pa haiba do oirin he ta ise onthok ida onthok pa laibok haiba duni de ta cha su pusilaktuna ani do thakminei haukiba naha oiringe gi wari puthok tana sanai Joyna khangde dai ta nungsibani da onthoknu matamdo tilo do khangidana tilo bati do madi mayum do uri pokta pale masanu pa do isanu pa ga tinari adubu asara do di karam hospital da puri bano karai da mayum pali bano pawga amata ta kidre nei foreign citizen ga on khrabra kaino khangdre nei ningthem zauna kaishu khangdaba soigi mo ongduda ngaksu ngakle itaw nangdi magi pawga amata tadrabro Joy nga khangingna kaidoragi mabo kuireda madi laikidaba hairakpaduda ngakpa khaksu natana nungaitaba su khudakta phauki mana matamduda koitan tan zakiba nupini khangnaba leiri haina sikang khangna yarakkidaba thamoi chetpini thamoi amana ama yamna sengnabana acharana sumabu marup amagum yamna ningzaki matam sigi chamotnaba atmosphere oikide matamdudadi yamna sengna kibani Joy khonjel pintharaga karamai tawdana kamdawna laikidabanu ita hauji home minister oiri sigi nupini bot mayada accident thoktana adum laikidrabani kuireda laikidaba wahindu tabada amukki hena ngakna ningthem sauda yenglammi matamduda luna tinarabasu koina banu pa kanano haina hangnakide manasu khangba tanbagi nungsibanina thamoida jealous karakani magi thamoi sokani khanbana hangkidabani kaya kupna acharagi maram khangnaba ma thizilamkide khana leiraga MBBS tambai selection fangi haina college drop adum tokibadagi lapnakre kisorgi nupini khangakpada magi hospital sida patient oina leirambi tamna dasu magi chanabi marup loidagi machani haibada hausa khakta da hena nungsiba su phauraklammi aduga amuk tamna gi di record loina khangbana accident tu gi maram dasu khara makhaidi khangbana amuke hena nungai taba haibada oire asuk phabi mahakti laikidre tamada pamuzana tapna solai itawi
ꯃꯥꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤ, ꯃꯤ ꯌꯥꯝ ꯆꯝꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯕ, ꯄꯥꯎꯁꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯇꯥꯕꯅꯤꯅ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯆꯠꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯔꯝꯗꯒ ꯄꯥꯎ ꯑꯃꯠꯇ ꯇꯥꯔꯨꯗ꯭ꯔꯦ꯫ ꯊꯑꯣꯏꯅ ꯇꯥꯔꯔꯣꯏ ꯈꯟꯈꯤꯕꯅꯤꯅ ꯅꯥ ꯄꯪꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔꯦꯗꯅ ꯑꯩꯗꯤ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕ ꯀꯌꯥꯅꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯨꯅꯕꯨ ꯍꯔꯥꯎꯒꯗ꯭ꯔꯥ? ꯄꯥꯈ꯭ꯔꯥ ꯉꯟꯇꯥꯅ ꯑꯣꯏꯍꯧꯔꯦ ꯍꯥꯏꯗꯨꯅꯕꯨ ꯂꯥꯏꯕꯛ ꯊꯤ ꯈꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞꯀ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯅꯧꯅ ꯄꯨꯊꯣꯛꯂꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯗꯣ ꯍꯪꯅꯕꯗꯤ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯥꯏꯗ ꯂꯩꯔꯤꯕ, ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯏꯆꯥ ꯏꯁꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯅ ꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯂꯕꯅꯤꯅ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯁꯨ ꯅꯤꯡꯁꯤꯡꯒꯦ ꯁꯪꯗ꯭ꯔꯦ꯫ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯡꯕ ꯀꯣꯏꯕꯗꯨꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯛꯅꯕ ꯃꯔꯤꯁꯦ꯫ ꯈꯪꯗꯦ, ꯌꯨꯠ ꯃꯇꯝꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯂꯥꯞꯅꯈꯤꯅꯤꯒ ꯈꯪꯗꯦꯀꯣ꯫ ꯄꯨꯟꯁꯤꯔꯣꯜꯁꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛ, ꯆꯩꯁꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯐꯥꯎꯊꯣꯛꯄꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯛꯂꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯉꯥꯏꯍꯥꯛ ꯐꯝꯕꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡ ꯅꯨꯡꯁꯤꯗ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯛꯂꯅꯤ꯫ ꯁꯤꯅ ꯂꯣꯏꯔꯦꯅꯦ ꯏꯇꯥꯎ꯫ ꯇꯤꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯍꯦꯛ ꯃꯁꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏꯅ ꯆꯥꯏꯊꯣꯛꯅꯈꯤꯕꯅ ꯑꯍꯜ ꯃꯇꯝꯁꯤꯗꯗꯤ ꯌꯨꯝꯒ ꯊꯕꯛ ꯃꯐꯝꯒꯗ ꯂꯣꯏꯔꯦꯅꯦ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯐꯔꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯅꯝꯕꯔ ꯄꯥꯏꯅꯁꯤ, ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ, ꯑꯩꯉꯣꯟꯗ ꯈꯤꯡꯖꯤꯜꯂꯛꯎ꯫ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯝꯕꯔ ꯂꯧꯅꯈꯤ꯫ ꯀꯤꯁꯣꯔ ꯂꯥꯛꯇꯨꯅ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯨꯗ ꯐꯤꯔꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯈꯛꯅꯤ ꯔꯨꯝ ꯃꯅꯨꯡꯗꯨꯗ꯫ ꯗꯣꯛꯇꯔꯅ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯒ ꯁꯤ ꯐꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯕꯗ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯇꯪ ꯐꯕꯁꯤꯅꯤ꯫ ꯁꯥꯔ, ꯔꯤꯛꯁ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯄꯨꯕꯗꯤ ꯉꯝꯃꯣꯏ꯫ ꯍꯣꯠꯅꯔꯣ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯒ ꯁꯣꯏꯔꯛꯂꯒꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯁꯨ ꯍꯦꯛ ꯄꯥꯝꯗꯦ꯫ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦꯅ ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯅꯣ, ꯑꯗꯨꯝꯅ ꯈꯛ ꯇꯧꯖꯔꯣꯏꯗ꯫ ꯃꯤꯔꯣꯜꯅꯒ ꯂꯩꯇꯕꯒ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯁꯤꯐꯥꯎ ꯉꯥꯏꯍꯥꯛꯇꯪ ꯎꯅꯤꯡꯕ ꯃꯇꯝꯗ ꯎꯅꯖꯒꯦ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯗꯣꯛꯇꯔꯅ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯣ, ꯑꯩ ꯏꯁꯥꯅ ꯈꯪꯅ ꯃꯇꯤꯛꯅꯗꯅ ꯐꯤꯁ ꯄꯤꯖꯒꯦ꯫ ꯐꯤꯔꯦꯞꯄꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯐꯣꯟ ꯃꯅꯝ ꯀꯤꯁꯣꯔꯗ ꯇꯧꯁꯤꯟꯅꯔꯛꯄꯗ ꯅꯦ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ꯫ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏꯁꯨ ꯈꯪꯉꯤ, ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯀꯤꯁꯣꯔꯁꯨ ꯈꯤꯇꯪ ꯏꯀꯥꯏꯖꯕ ꯐꯥꯎꯏ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯗꯣꯛꯇꯔ, ꯊꯕꯛꯁꯦ ꯈꯤꯇꯪ ꯌꯥꯝꯕꯒꯤꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯔ꯫ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯁꯥꯐꯝ ꯈꯪꯅꯔꯝꯗꯦ꯫ ꯀꯤꯁꯣꯔꯁꯨ ꯑꯗꯨꯝ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯍꯟꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯃꯥꯁꯨ ꯍꯟꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯟꯅꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯣꯏꯕꯒꯤ ꯆꯠꯂꯒꯦꯒ ꯍꯥꯏꯔꯝꯗ꯭ꯔꯦ, ꯉꯥꯟꯕꯤ ꯎꯅꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯍꯥꯏꯖꯤꯜꯂꯝꯗ꯭ꯔꯦ, ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯉꯤ꯫ ꯁꯣꯝꯗꯅ ꯕꯣꯔꯤꯁꯀ ꯁꯣꯅꯤꯀꯥꯒ ꯃꯌꯥ ꯍꯤꯒꯠꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯁꯣꯅꯤꯀꯥꯗ ꯏꯔꯥꯡ ꯈꯤꯇꯪ ꯇꯧꯕꯗꯣ ꯃꯥꯅ ꯀꯜꯂꯛꯄꯅꯤ꯫ ꯀꯥꯎꯟꯇꯔ ꯃꯌꯥꯗ ꯂꯦꯞꯄꯒ ꯃꯊꯛ ꯀꯥꯐꯝ ꯁ꯭ꯇꯤꯌꯔꯗ ꯃꯈꯣꯡꯗꯨꯗ ꯂꯦꯞꯄꯤꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅ, ꯁꯣꯅꯤꯀꯥ ꯍꯥꯏꯕꯤ ꯐꯦꯁꯟ ꯌꯛ ꯂꯥꯎꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯊꯕꯥꯅ, ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯅ, ꯑꯉꯥꯎꯕ ꯃꯔꯛꯇ ꯂꯩꯃꯟꯗꯅ ꯍꯧꯔꯕ꯭ꯔꯥ ꯅꯪꯁꯨ ꯉꯥꯎꯕ? ꯏꯆꯦ ꯊꯕꯥ, ꯁꯣꯅꯤꯀꯥꯒ ꯕꯣꯔꯤꯁꯀꯁꯦ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ, ꯀꯣꯏꯅꯁꯅꯨ ꯀꯩꯅꯣ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯀꯣꯏꯅꯕ, ꯁꯨꯝ ꯃꯥꯜꯂꯦꯅ ꯍꯪꯕꯅꯤꯗ꯫ ꯉꯔꯥꯡꯁꯨ ꯍꯟꯕꯗꯣ ꯕꯣꯔꯤꯁꯅ ꯊꯤꯟꯕꯤꯈꯤꯕꯅꯤ꯫ ꯑꯅꯤꯁꯤꯁꯨ ꯐꯥꯒꯤꯗꯩ ꯑꯁꯦꯡꯕ ꯇꯥꯔ ꯃꯥꯜꯂꯦ꯫ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗ ꯃꯣꯏ ꯏꯃꯥꯗꯣ ꯈꯛ ꯂꯩꯕꯅꯤꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯀꯅꯥ ꯈꯪꯕꯅꯣ ꯍꯌꯦꯡ ꯆꯦꯟꯈꯤꯕꯁꯨ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯊꯣꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯂꯩꯕꯒꯨꯝ ꯁꯠ ꯆꯠꯈꯤꯕꯗ ꯊꯕꯥꯗꯤ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯂꯩꯍꯧꯈꯤ꯫ ꯂꯥꯞꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯅꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯕꯣꯔꯤꯁꯅ, ꯉꯔꯥꯡ ꯑꯩꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦꯅ ꯍꯥꯏꯔꯒ ꯊꯑꯣꯏꯅ ꯌꯥꯗꯦ, ꯉꯁꯤꯗꯤ ꯂꯩꯅꯤꯀꯣ꯫ ꯁꯣꯅꯤꯀꯥꯅ, ꯑꯆꯥꯄꯣꯠꯇꯣ ꯆꯥꯅꯤꯡꯗꯕꯩꯅꯤ, ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯄ꯫ ꯊꯟꯒꯠꯂꯁꯨ ꯂꯥꯝꯃꯀꯥꯟꯗ ꯀꯣꯟꯅ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯍꯟꯕꯗ ꯂꯩꯕꯤꯔꯣ꯫
ꯆꯥꯅꯤꯡꯕ ꯂꯣꯏ ꯂꯩꯅꯤ ꯁꯣꯅꯤꯀꯥ ꯅꯣꯛꯃꯤ ꯑꯁꯦꯡꯕꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯍꯧꯔꯒꯦ ꯐ꯭ꯔꯤ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯊꯣꯏꯅ ꯑꯃꯨꯛꯁꯨ ꯊꯣꯔꯛꯄꯗ ꯋꯥꯔꯤ ꯂꯣꯏꯔꯝꯗꯕꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯀ꯭ꯂꯤꯞꯕꯣꯔꯗꯇꯣ ꯀꯥꯎꯟꯇꯔꯒꯤ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯗꯣꯛ ꯂꯥꯎ ꯊꯥꯗꯩ ꯊꯕꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯕꯅꯤ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯏ ꯊꯣꯏꯗꯤ ꯊꯕꯥꯒ ꯎꯔꯝꯗꯦ ꯑꯅꯤꯗꯨꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯒ ꯂꯕꯔꯠ ꯑꯅꯤꯕꯨ ꯋꯥꯔꯤ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ ꯕꯣꯔꯤꯁꯅ ꯎꯗ꯭ꯔꯣ ꯎꯗꯦ ꯕꯣꯔꯤꯁ ꯁꯣꯅꯤꯀꯥꯗ ꯑꯃꯨꯛ ꯑꯗꯣ ꯁꯣꯅꯤꯀꯥ ꯍꯣꯔꯦꯟ ꯍꯟꯗꯧꯔꯦꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯊꯕꯛ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯤꯟꯕꯤꯅꯕ ꯁꯣꯅꯤꯀꯥ ꯈꯤꯇꯪꯁꯨ ꯏꯀꯥꯏꯒꯦ ꯇꯧꯔꯒ ꯍꯣꯏ ꯏꯔꯥꯡ ꯄꯨꯕ ꯁꯣꯅꯤꯀꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯃ ꯑꯣꯏꯔꯦ ꯊꯣꯏꯅ ꯈꯣꯏꯗꯧ ꯁꯤꯛꯄꯁꯦ ꯕꯣꯔꯤꯁꯀꯤ ꯃꯤꯠꯌꯦꯡꯗꯨ ꯁꯣꯅꯤꯀꯥꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯅꯤꯗꯨꯗꯤ ꯊꯣꯏꯒ ꯎꯕ ꯅꯠꯇꯦ ꯃꯤꯠꯆꯥꯅꯩ ꯏꯀꯥꯏꯕ ꯈꯪꯕꯒ ꯅꯠꯇꯦ ꯊꯣꯏꯗꯨ ꯍꯟꯗꯛꯇꯤ ꯑꯅꯤꯗꯣ ꯗꯨꯛꯁꯂꯥꯎ ꯊꯦꯡꯒꯥꯏꯔꯝꯃꯒ ꯃꯔꯛ ꯁꯝꯇꯠꯂꯒ ꯆꯠꯈꯤꯕꯗꯨꯗ ꯕꯣꯔꯤꯁꯅ ꯆꯩꯅꯝ ꯌꯥꯝ ꯅꯝꯃꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯁꯣꯅꯤꯀꯥ ꯏꯀꯥꯏꯔꯝꯅ ꯑꯩ ꯄꯦꯁꯦꯟ ꯃꯅꯥꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯣꯔꯤꯁꯁꯨ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯅꯣꯛꯃꯤ ꯊꯣꯔꯛꯂꯝꯃꯤ ꯊꯕꯥꯏ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯊꯕꯥꯅ ꯅꯕꯥꯅꯤꯒꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯔꯣ ꯅꯨꯡꯁꯤꯗꯤ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯥꯅꯁꯨ ꯌꯥꯅꯤꯡꯉꯤ ꯑꯣꯄꯟ ꯏꯔꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯏꯔꯥꯡ ꯎꯔꯒ ꯊꯃꯣꯏ ꯀꯥꯏꯕ ꯃꯤ ꯌꯥꯝ ꯂꯩ ꯕꯣꯔꯤꯁ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯊꯕꯥꯗ ꯄꯥꯛꯊꯗꯨꯅ ꯏꯆꯦ ꯊꯕꯥ ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯆꯦ ꯊꯕꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯕꯥ ꯕꯣꯔꯤꯁꯀꯤ ꯃꯃꯥꯏ ꯑꯄꯥꯛꯄꯗꯨꯗ ꯃꯈꯨꯠꯅ ꯕꯥꯛ ꯂꯥꯎ ꯅꯞꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯗꯣ ꯃꯅꯤꯡꯗ ꯍꯜꯂꯤ ꯁꯣꯛꯂꯝ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯁꯥꯏ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯕꯣꯔꯤꯁ ꯆꯠꯈ꯭ꯔꯦ ꯊꯕꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯤꯔꯦꯞꯄ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯆꯪꯉꯝꯃꯒ ꯇꯥꯝꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯁꯥꯕꯗꯣ ꯀꯌꯥ ꯈꯪꯉꯝꯗꯦ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯀꯥꯊꯦꯛꯀꯩ ꯁꯥꯔꯛꯏ ꯊꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯇꯥꯝꯅꯥꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨꯗ ꯏꯁꯩ ꯍꯧꯅ ꯊꯥꯔꯒ ꯖꯒꯣꯏ ꯁꯥꯔ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯆꯪꯉꯛꯄꯗꯨꯗ ꯖꯒꯣꯏꯒ ꯁꯥꯕ ꯂꯦꯞꯇꯦ ꯊꯣꯏꯅ ꯑꯗꯨꯝ ꯍꯪꯖꯤꯜꯂꯛꯏ ꯁꯦꯂꯨꯡꯕꯥ ꯑꯩ ꯖꯒꯣꯏꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯉꯥꯟꯕꯤꯅ ꯍꯩꯃꯥ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯝꯃꯤꯗꯅ ꯐꯔꯦ ꯗꯣꯛꯇꯔ ꯂꯥꯛꯂꯗꯤ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇꯪ ꯂꯣꯏꯁꯤꯜꯍꯧꯒꯦ ꯑꯩꯁꯨ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ ꯐꯤꯔꯦꯞꯄ ꯁꯣꯐꯥꯗ ꯐꯝꯊꯒꯦ ꯇꯧꯕꯒ ꯑꯦꯁꯄꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯁꯥꯔ ꯀꯩ ꯄꯥꯎ ꯂꯩꯒꯦ ꯁꯣꯝꯗ ꯉꯥꯛꯇꯪ ꯍꯥꯏꯖꯤꯜꯂꯛꯀꯦꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯁꯨ ꯐꯔꯛ ꯇꯥꯕ ꯄꯦꯁꯦꯟ ꯑꯃ ꯂꯩꯔꯦ ꯉꯥꯛꯇꯪ ꯂꯥꯛꯑꯒ ꯐꯥꯔꯁ ꯑꯦꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯗꯣꯛꯇꯔꯅ ꯊꯥꯖꯕ ꯗꯣꯛꯇꯔ ꯑꯃ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯇꯥꯝꯅꯥꯗ ꯋꯥ ꯍꯥꯏꯔꯛꯀꯦ ꯇꯧꯕꯒ ꯇꯥꯝꯅꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯀꯦ ꯌꯥꯔꯣꯏ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯆꯠꯄꯅꯤ ꯅꯪ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯑꯩ ꯂꯝ ꯍꯦꯜꯂꯣꯏꯕ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯑꯩ ꯇꯜꯂꯦ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯒꯦ ꯐꯤꯔꯦꯞꯄꯁꯨ ꯀꯩ ꯈꯜꯂꯛꯄꯅꯣ ꯌꯥꯔꯝꯃꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯩꯝꯇ ꯌꯦꯠꯅꯔꯝꯗꯦ ꯉꯥꯟꯕꯤꯗ ꯇꯥꯛꯂꯝꯗꯨꯅ ꯑꯅꯤꯃꯛꯇꯣ ꯑꯦꯁꯄꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯖꯦꯜꯗ ꯂꯩꯕ ꯅꯨꯄꯥꯅꯤ ꯅꯥꯔꯝꯕꯗꯣ ꯔꯨꯝ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯕꯒꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔꯁꯦ ꯀꯧꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯅꯥꯕꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯥꯛꯏꯉꯩꯁꯤꯗ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯄꯤꯕꯥꯒ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ ꯑꯦꯁꯄꯤꯗꯨꯁꯨ ꯌꯥꯔꯛꯏ ꯇꯥꯝꯅꯥ ꯊꯝꯂꯝꯂꯒ ꯃꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯗꯤ ꯈꯪꯗꯕꯅ ꯐꯤꯔꯦꯞꯄꯒ ꯂꯥꯛꯃꯤꯟꯅꯩꯁꯨ ꯈꯪꯕꯅ ꯇꯥꯝꯅꯥꯅ ꯃꯅꯨꯡ ꯆꯪꯉꯛꯄꯗꯣ ꯑꯇꯩꯁꯤꯡꯗꯨꯁꯨ ꯌꯥꯔꯝꯃꯤ ꯐꯤꯔꯦꯞꯄ ꯊꯤꯔꯛꯄꯗ ꯁꯨꯔꯨ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯀꯣꯟꯁꯇꯦꯕꯜꯗꯨꯗ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯟꯁꯇꯦꯕꯜꯗꯨꯁꯨ ꯌꯥꯔꯛꯂꯝꯃꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯇꯝ ꯂꯧꯕ ꯌꯥꯗꯦ ꯁꯥꯟꯅꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥ ꯁꯨꯔꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯁꯤꯁꯇꯔ ꯁꯨꯔꯨ ꯉꯛꯏ ꯒꯝ ꯍꯦꯟꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯖꯦꯜꯒꯤ ꯆꯨꯞꯂꯤꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯔꯒ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯀꯃꯥꯏꯅ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯔꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯅꯪꯅ ꯋꯥ ꯍꯪꯅꯕ ꯅꯠꯇꯦ ꯑꯩꯅ ꯋꯥ ꯍꯪꯅꯕꯅꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥ ꯍꯪꯕꯩ ꯃꯊꯧ ꯇꯥꯗꯦ ꯄꯥꯎꯈꯨꯝꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯊꯧ ꯇꯥꯗꯦ ꯈꯜꯂꯁꯨ ꯑꯩꯒꯤꯗꯤ ꯏꯊꯧ ꯇꯥꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯀꯟꯈꯠꯂꯒ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤ ꯑꯃꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯁꯦ ꯑꯔꯥꯟꯕ ꯇꯧꯕꯁꯦ ꯋꯥꯈꯜꯗ ꯌꯥꯝ ꯄꯣꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯅꯪꯗꯤ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯠꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯁꯨꯔꯨ ꯃꯥꯏꯊꯣꯡ ꯍꯣꯡꯗꯦ ꯅꯪꯁꯦ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯁꯨꯔꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯕ
ꯀꯞꯄꯒ ꯂꯩꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯡ ꯄꯣꯡꯕꯗꯨꯗ ꯇꯥꯝꯅꯥꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯐꯅ ꯐꯠꯇꯦ ꯈꯪꯂꯕꯁꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯊꯧꯗꯣꯛ ꯑꯃ ꯈꯥꯡꯖꯤꯜꯂꯤꯕꯤ ꯗꯁꯥ ꯇꯥꯔꯤꯕꯤꯗꯨꯗ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯨꯔꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗ ꯅꯨꯡꯁꯤꯔꯣꯏꯒꯦ ꯈꯜꯂꯤ꯫ ꯅꯪꯁꯦ ꯌꯥꯝꯗꯤ ꯅꯨꯡꯁꯤꯕ ꯌꯥꯕꯅꯤ꯫ ꯅꯪꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯅꯤꯡꯗꯦ꯫ ꯏꯁꯥ ꯈꯤꯇꯪ ꯄꯥꯟꯖꯔꯛꯂꯝꯂꯕ ꯑꯩꯁꯦ ꯅꯪꯅ ꯑꯩꯒꯤ ꯏꯁꯥ ꯀꯛꯊꯠꯄꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯁꯨ ꯋꯥꯅ ꯍꯤꯡꯕ ꯑꯣꯏꯌꯨ꯫ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯑꯃꯨꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ꯫ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯋꯥꯔꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯅ ꯑꯩꯅ ꯋꯥꯔꯒ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯨꯔꯨ ꯃꯃꯤꯠ ꯉꯥꯡꯉꯤ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯈꯛ ꯎꯕ ꯑꯗꯨꯝꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯌꯥꯗꯦ꯫ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯅꯄꯥꯁꯨ꯫ ꯑꯩꯒꯤ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ? ꯁꯨꯔꯨ ꯁꯪꯒꯠꯂꯒ ꯆꯥꯛꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯅꯪꯒꯤ ꯅꯄꯥꯗꯨꯅꯅꯦ꯫ ꯄꯦꯟꯗꯕꯒꯤ ꯀꯞꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯤꯝꯕꯥꯜ ꯐꯩꯔꯞ ꯇꯧꯈꯤ꯫ ꯃꯗꯨꯗꯤ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯥꯡꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯗꯨꯝꯕ ꯃꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯈꯟꯊꯕ ꯋꯥꯠꯄꯗꯩꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯅ ꯍꯤꯡꯂꯤꯁꯦ꯫ ꯑꯅꯤꯃꯛꯇꯨ ꯄꯦꯟꯗꯕꯩ ꯄꯤꯔꯥꯡ ꯁꯤꯟꯊꯅꯩ꯫ ꯑꯃꯅ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯁꯨꯔꯨ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯣꯛꯅꯕ ꯂꯥꯛꯀꯅꯨ꯫ ꯃꯤꯅꯨꯡꯁꯤꯗ ꯍꯥꯞꯄ ꯍꯨꯗꯣ ꯑꯩ ꯊꯛꯅꯤꯡꯗꯦ꯫ ꯑꯔꯥꯟꯕ ꯅꯪꯅ ꯂꯥꯟꯗꯕ ꯁꯥꯕꯁꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯦꯜ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯃꯤ꯫ ꯏꯄꯥꯁꯨ ꯁꯤꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯂꯥꯏꯌꯦꯡꯕꯤꯗꯨꯅ ꯊꯝꯂꯦ꯫ ꯁꯤꯗ ꯑꯩꯅ ꯃꯤꯒꯤ ꯍꯨꯏ ꯑꯣꯏꯗꯅ ꯅꯪꯒꯤ ꯍꯨꯏ ꯑꯣꯏꯒꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦ ꯑꯩꯗꯤ ꯑꯩꯅ ꯁꯤꯔꯐꯥꯎ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ꯫ ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯍꯧꯅꯗꯦ꯫ ꯃꯤꯐꯠꯇꯒꯤ ꯃꯆꯥ ꯃꯤꯐꯠꯇ ꯍꯥꯏꯔꯒ ꯃꯅꯨꯡ ꯆꯪꯁꯤꯟꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯀꯞꯄꯤ꯫ ꯁꯨꯔꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯥꯁꯨ ꯄꯦꯟꯈꯤꯗꯦ꯫ ꯁꯨꯔꯨꯅ ꯃꯥꯕꯨ ꯑꯣꯜꯂꯛꯄ ꯃꯌꯥꯝ ꯃꯥꯅ ꯋꯥꯔꯛꯄ ꯃꯌꯥꯝꯗꯨꯒ ꯑꯔꯥꯟꯕꯅ ꯃꯉꯣꯟꯗ ꯇꯥꯍꯟꯕꯤꯔꯝꯂꯕꯗ ꯃꯍꯥꯛꯅꯁꯨ ꯄꯦꯟꯈꯤꯗꯦ꯫ ꯂꯥꯟꯁꯨ ꯂꯥꯟꯗꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯑꯣꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯗꯁꯨ ꯆꯥꯛꯄ ꯍꯦꯜꯂꯛꯈꯤ꯫ ꯂꯥꯞꯇꯛꯅ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯃꯇꯥꯏꯋꯥꯏꯗ ꯈꯖꯤꯛ ꯊꯩꯖꯤꯜꯂꯒ ꯎꯗꯅꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯥ ꯉꯁꯤꯗꯤ ꯐꯪꯈ꯭ꯔꯦ꯫ Finally, I got the answer of my own question.